Delhi da laiba Meitei Heritage Welfare Foundation MHWF na ngasi Kakching District ke manung chana laiba Elangka Pokpe Mayai Mandaf amasung Thongjau Maning Chingda Hangba Relief Center singda blanket yauna acha athaki polam kaya tengbang pikre tengbang khongchet aduda saruk yakhiba foundation asige member Konjengbam Samana Hai Megi tang ahumdagi haurakhiba irang asina awa chaitheng nanglaba Meitei ichil inau singda MHWF na mateng pangduna lakpagi saruk ama oina Hauzik ningthamta yausilakpa asiga iroinana blanket yauna tongan palamsing mateng pangbani makata nasu mateng angamba thakta pangkhigani haina mahangna makata khe Irang asina maram oiduna lanjen naduna Elangka Pokpe Khama Dopta Hangba Relief Camp ta changjafam loduna leiriba singda ngase Meitei Heritage Welfare Foundation na tengbang polamsing khusina khre Delhi da West Tauba Foundation asige members sing yauna chatkiba tengbang polam khusinaba aduda relief camp ta leiriba inmate singi nongmada changba polam sing yauna winter blanket sing mateng pangkhe tengbang polam sing khusinarakpada inmate singi maikaidagi foundation asige members sing busu thagatba phongdokhe